Image PAODAM eng tabi basingbo Nomaitem Kajal Devina Kurumjari. Ahanbada Maru Ebapau Pizari. Healthy Beginnings, Hopeful Future Hiramda World Health Day 2025 Tharong Pangthokre. Agriculture for Livelihood Development Hiramda Numit Humi Chitagadaba Brainstorming Workshop Ngasidagi Hodokre. LPG Sakthong Gas, Petrol amadi Diesel gi mamal hengatkhre. Yojana Humfunipalak Suba National School Games Championship 2024 ngasi hodokre. Mapungoi bapau. Malem Pumbada Pangtuk Nabagom Healthy Beginnings, Hopeful Future Hiramda Regional Institute of Medical Science, RIMS Infal Nasinduna World Health Day 2025 Kitarong Pangtokre. Tingzang Kaizang Daba Masamau Fawa Kunai Natraga Lebak Ama Ohena Nabada, Mipum Kuding Market Haudang Lay, Afabatum Namchat Amagidamak Nasidagi Hauna, Haujang Fana Tamna Hotna Minasehaina, RIMSki Director Professor G. Sunil Kumar Miam the Pauzelakli, RIMSki Jubilee Hall the Pangtokibat Tauramaduda Mahak Namakata Duna Haikivada, World Health Organization na English nga machama panifun nipan dagi leptana satharak liba World Health Day tharomgi chahi asege theme da oriba Health Beginnings Hopeful Future ase momphau na hanbada isha isagi physical activity changi tingjang kaijang daba khunai ama oina ba hotna bada lenga ke makai dagi infrastructure matik chana leiba ana layeng sang thamba medical community ge makai dagi miyam Laina Tina Kayadagi Ngautok Hanba Masung, Mayagi Makaidagi, Akjang for the Laina Hotnaba Changi, Rimski Matang the Paladuna, Institute Ashina Ana Layangi Lamda, Miyambo Hakjang for the Tambang Amnaba, Morning Hanba Latana Hotnaduna Lakli Haiki, Irang Asigi Manunchana, Hoki Bachahi, and Iramashida, Institute Asigi Makaidagi, Jaiwal Kodingi, Lip Cam Amadi, Language Acting Sound and Nangliba, Kung Singna Satuna, Lemna Ana Laying Satabagi Matakta, Lemna Hidat and Taxing and Totuna Lakli. Ilip Cam Talaiba Mio Sing so Akjang Fana Lejana Bagi Hakjab Chana Lay, Makoideso, Matamachunaba, Anang Laying Satagadabani Haiba, Wakalon that Tarakliba Kongtanga Simak, Makata and Stakinaba, Pandam Tamni Haina, Mahakna Fongdoki. Individual to take charge of our own well-being. So at some point we need to be, I keep on saying in this platform that we need to be little selfish. That first and foremost is taking care of ourselves, then we can serve this nation and the community. Kaksing Sonam Lekai Labor, Caesar City Dental Hospital, Kaksing Nikakibagi, Hamo Pokuman Tarom Namika Marinana, Nasi Hospital Asigi Campus, Lemon Layang Bugitaro Ama Pangtokre, Nasigi Free Health Camp Aduda, Surgery, Orthopedic, Dermatology, Ophthalmology, DNB Amadi, Optometrics Kiweba, Department Tarukta Tongan Tongamba Dr. Amadi, Stab Yauna, Mioi Taranipana Saba Tim Amana, Mioi Chamni Romda, Marinaba Anaba Sing that Layang Chataki, Nasigi Camp Aduga Marlena, Caesar Hospital Chief Managing Director. Dr. Palin Kundongbam Nahai, Ngasi World Health Day ge Palin Sutawa Namin Ishida, Dr. Menon Yambem Amadi, Mahaki Timna Yamna Wana Honaduna, Manipurgi Ka Maike Shomda, Ana Layengi Lamda Katotuna, Kumang Chaukshin na Hotnaramba, Chahi Amapung Parakpasi, Ubada Yamna Pemba Poi, Ekoina Hiram Amada Mai Pake Harabadi, Achumba Kongtang Amadagi, Lepaletana Kong Tangzimba Duni, Caesar Hospital Asimakso, Haurakpada Pharmacy Amada Saidang Duna Tauzaram Libani, Adubunga City Super Specialty Hospital among Oyvita Natana, Medical College Nursing Academy, Chingba Kaya, Mai Pakna Nikapangamle, Masika Topa, Leptana Hotnaba, Amadi Praza Singi Tingbang na Pumna Moxingam Libani, Ka Makegi Oinesu, Hauji Hangdu Liba Hospital Sida, Makataba Facilities Kaya Pinaba Tarang Tauri, Tangai Fadaba Kudaki Weba, Minor Operation Theater Forward Tamnaba Kanaba Lady, Aduga Infal Yodaba Yadaba, Langolgi Hospital Asti, Yodabagi Tangai Fadaba Yarok Labaso, Transportation Forward Lem Napina Bagi Taurang Tauri Haina Mahakna Makata na Fongdoki. Procedure da investigation da people may have to like. I will possible area to no study India da NAPA and quality assurance ke apply. The medical college hospital da I will NAPA accredited to wasi Caesar hospital na hanbare. Ani subusi like hai tare music koina.
Home Department na thokpa order amadi Supreme Court ki direction matung inna District Magistrate Kaksing Rohit Anand nakhan lakpagi matung inna Kaksing District ta lairiba license paiduna khutlai pairiba sing arm dealer sing masa na sub attested tawraba license copy sing Mensilaba prescribed format attest tawduna chatliba tha April gi tang 15 fawbagi manungda local police station singda pishingadabani hari masi license holder sing amadi arm dealer sing adu verification tawnabani hari basi pangthoraktaba taragadi license cancel tawnabagi maikairomda changsalakani hari Wabagai Kendra gi manung channel lairiba hangul dangasi Wakaf Amendment Bill 2025 bo Rajya Sabha amadi Lok Sabha da pass tawkhibaga loina Rashtrapati Dorpati Murmuna laibag asida bill ase ek onduna chananaba yaba ayaba pi khibagi mayokta ngasi hangul da miyam gi rally chathakre ngasi Wakaf Amendment Act gi mayokta chathakhiba miyam gi rally adu Hasako Naida HMYC amasung Jamiat Ulama Hangul na puna sinduna mayay lampakta gi hauduna stagi bariali adu igat ground lotion ki Nupi angang kaya yaw na Wakaf Bill gi mayok tataki bariali duda slogan kaya law khibagalo na ay koy gi idga khut Tharakpa yaroi aikoi gi dharma ga mailena na khut thingjalakpa aikoi khangduna leiroi Wakaf Amendment Bill 2025 khudakta handolakadabani Wakaf ka mailena ba lanthum ase aikoi gi atopa singi natte amadi step masajid step karvastan reject Wakaf Bill haina thaba pekasting paiki एक ओलक पमतमदा Wakf Amendment Bill ase makoina umid haidana onthoi umid haibadi miyam na khangnare asa haibani tabu makoyi asa se karamba sano hairagadi minority Muslim singbu nam thaba adugumba makhalgi asa means hope umid adugumba makhalni makoina umid haibasi aduna aikoi Kokomi Farmers Wing amasung ICAR Research Complex for NES Region Manipur Center na punna kusam naraga Sustainable Agriculture for Livelihood Development haiba hiramda numit humni chupna tagadaba brainstorming workshop amang ase lamfelpata leiba ICAR Research Complex for NES Region Manipur Center Imphal da autokre tharomaduda College of Agriculture Iroishemba Kaw Imphal gi Din Professor Indira Sarangthem Horticulture and Soil Conservation Government of Manipur gi Director K Devadetta Sharma Directorate of Environment and Climate Change के Director Dr. T. Brajakumar, Department of Agriculture के Joint Director T. S. Gladney Monsang, Department of Economics Manipur University के Retired Professor C. S. Priyoranjan, Kokomi Farmers Wing के Convener A. B. Alangbam, ICAR Manipur Center, Lamphepal Regional Center के Head Dr. C. S. Basudana Atheba Mitunin Singh Oiki Thauram Aduga Marilina College of Agriculture Iroishemba Kaw Imphal gi Din Professor Indira Sarangthemna Phongdorakpada Ningthawi Haktaktagi Hauraga Pumnamak ki Chinjak Khudingmak farmer na puthokpani maram aduna farmers sangi welfare amadi makoigi right yamna mathau tai haiki sustainability haibasi karino Masi yaudragadi livelihood increase towa matau karam na ngamgani haibasu khangjinma mathau tai agriculture ga climate change ka mari yam samnai nonglei nungshit lakpa matamda longmi singna kayagi matik khudong chadaba nangi haibadu khangjinma mathau tai pochoi amat Thabadagina semgatlaga yonthok yansin tawba phawbagi chang phawda kari process sangani haiba khangminasi amodi matau karamna income hengat hangani haibasi yamna maru oi matamgi honglakpagi matung ina aing asage khal karakpada lawu sengugi tawriba singdadi akaiba kaya amal lakpada natana economic da aduki matik sokhalle manghale haiduna lamuk nabagi mahutta amuk hengatnaba yaifanaba lambi ama yatpa mathau tai haikibaga loinana haujekti pochai khudingma quality leiba henbada competition taunari haiba wafam thamki Haujek ex CM oina leiriba N Birena Manipur gi CM oina leiringai matamda Hizam Lenin Singbo Advocate General of Manipur AZ oina hablamba si resign tawadabani haina Manipur Governor India gi Home Minister Manipur High Court Chief Justice amadi Marilina Basingda memoranda pisingre haina veteran politician ozoina phongdorakli wafam asing
Laiba Mahaki Yum the Pangto Kiba Pawgim from Amada or from a Sifong Aduna or Zoina Makata Aduna Hai, Karigomba Mahana resigned to Dravadi, Manipuri Governor Azekumar Balana, Mahapu resigned to Unaba Hai Basi, Mahaki Mato, Oegatavani, Karigomba Mashida resigned to Haiva Yadravadi, Mahaki Office Tagi, Governor Lotoka Davani, Haina Memoriam Aduda Yauri, Hanagis Minister Na CM Oringi Matamda, Hizam Lenin Singbo, AZ Halam Lavaso, How to Manipur the President Rule Levanina, Mahak resigned to Form 2E, Adubu Hausixu, Kari Amata Tosadana, Mahaki Ethics Kasanadana, Amuk. Talk taba maongda chotnari basti memorandum ashida palli India ge Sangvidhan Article 360 ashida palli madudi AZ amabu haplam liba government adu leiningai leiba yagani adubu government adu na leitrabadi masi leibam thokte haina phongdokki Jenen bar the ngangiba wasing it is binding to the staff cinema ai aduna sit thamaga aduna haujek अखोगी मणिपुर से अखोगी लेरिब से अखोई इशू मैम ले अखोगी इशू मैम Nakal Amaromda, Mifamadu Saru Yakiba, Hana Naria, Pakang Lakpagi, Emily Oramba, RK Anana Fongdoropada, Manipur da Chahi Anishura Kadoraba, Complex Sada, India Home Ministry na, Maitega Kukiga, Katnari Vasti, Nakal Anigi Marakta Yanaba Amapur Lavadi, Manipur Dagi President Rule, Atuba Matam that Lautokani Hari Vasti, Yamna Tamam Naba Ama Oi, Maitega Kukiga Yanadaba Asti, Asum Lairagadi, Manipur da PRSA, Adumok Tangatra Havagi, Babda, India Home Minister Amis Sahana, Haribo Famas. Condemn Tawi. Home Minister Amis Sahana Fongdoki Wafam Asti, Handok Haningi, Tampaki Mafam Kayadagi, Kuchukulai Kaya Lakwai Kray, Adubo, Jingdagi Kulai Lakwat Naba, Honabada, Karita, Kragi Hina Fongdoki. That is act of the act of already am paying Kali. Otherwise, the same principle it also applies to the easy hyperwalk the Yahweh Yamana filter is as I doctrine Mayamam, so highlight the way. I know, see, Wapam since she comes a book in the with the permission of Tamogi, I don't want to divert. I only am alarming way to say. Manipuri can see crisis in living Maruchida, which is see. Ta Segi Tang Manga, the Union Home Minister Giluching Makada, Maite Amadi, Cookie Anigi CSO Singi, Mihu Singa, Delida Sanakiba Wari. Waroishin ama purakpang ngam khidre UHM ge mai kai dege maitai amadi cookie maikai maitai ani makta thamlakhiba point taru yawba afam seng maitai singi oina ayaba pikhrabasu cookie singi oina di ayaba piramdre haina wari sanabaju da yawriba Federation of Civil Society Organizations Fox ge acting president BM Yai Masahana Fongdorokli Wafam asing ase Manipur Press Club da Fox amadi amuko anigi musing yauna pangthokiba pawgi mipam amada fongdokibani mahakna makha taraduna lamdam asida thokliba irang asigi oration ama purakna bagi central lengakna pakhalakpa khongthang ama oina cookie amadi maitegi musing tongan na Mars ke tang 13 amadi 12 da tongan na unaduna wari sadaraba matung hariba punba tripartite talk ase central lengake proposal matung inna sanakibani Bagi wafan cingan kita lahan ubi bagi natra kan bagi kano sindo to biganu aduga sanari bo wali se makhata ba wali amuk sanana bagi oiba makoi ne invite to kani hai bo wafan se Ministry of Home Affairs ki mai ke di thamauri matam majo karma Nakal Amaromda Tharomanduda Saru Yakiba All Manipur United Clubs Organization Amukogi President PS Nandoluang na haikibada Handak Sanaruriba Wari Ashina Manipurgi Marai Baklep Kani Haivalaite Masidi Irang Astigi Waration Amal Lakpa Yanabagi Hanbak Hongtang Aduni Handak Sanaruriba Wari Ashina Cookie Singna Kari Pamli Haivadu Amuka Hena Mayak Singna Kangbangam Naba Amadi Central Langaki Tarang Singadu Kangdok Nabasat Kibani Haiki Highway the disturb the Aduga Sumaina Kogi Aina Yadaba, Nium Lana to Womayamsta, Aina Kari Heidi gave up, Kasidu Kari Heidi gave up. Mother Besis Werga, Tabaklo Piro. Palel Mantak Road Haina Kangnariba, PW Wigi Makada Riba, Lambi Stigesaru Ama Oiriba, ITI Kaksing the Gate Montakun Tawa Fauba, kilometer Ahumlam Sang Balambi Yamna Kuba Madi, Lambigi Nakal the Drenes Laitavana, Nongju Tada Tringdagi, Lakom Nang
ꯆꯦꯟꯊꯔꯛꯄꯅ ꯈꯨꯟꯖꯥꯁꯤꯡꯅ ꯂꯝꯕꯤ ꯆꯠꯊꯣꯛ-ꯆꯠꯁꯤꯟꯗ ꯑꯋꯥꯕ ꯆꯥꯎꯅ ꯃꯥꯌꯣꯛꯅꯔꯤ ꯍꯧꯖꯤꯛ ꯅꯣꯡꯖꯨ ꯄꯟꯊꯥ ꯌꯧꯁꯤꯜꯂꯛꯄꯒ ꯂꯣꯏꯅꯅ ꯈꯨꯟꯖꯥꯁꯤꯡꯅ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕ ꯑꯁꯤꯗꯒꯤ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯁꯥꯐꯅꯕꯒꯤꯗꯃꯛ ꯃꯟꯇꯞ ꯚꯤꯂꯦꯖ ꯑꯣꯊꯣꯔꯤꯇꯤꯒꯤ ꯂꯝꯖꯤꯡ ꯃꯈꯥꯗ Baptist Church, United Brothers Sporting Club amadi khunjasing loina haukiba March 15dagi hauduna lambi pakthokpa drainage sembagi thabak changshin ba hauri haina Mantau Village Authority gi Chief K Chairau Komna ngase thabak sufamda pangwising unaba amada phongdorakli hiram masiga mailena mahakna makhata na hai hariba lambi ase khun asigi mahiroi singi khunjasing amadi lawsi local da law uriba kaksingi lawmi singi yamna maru oriba lambi amasu oribani hauze thenariba awaba kaya asidagi kharada oirabasu kokhanabagi wakhalonda lanai miyoi singna paisa khainaduna lambi semjinbagi thabak ase haujabani lengak amadi marilenaba authority na praja singna thenariba awaba kaya ase ubiduna अथुबदा ब्लैक टॉपिंग तबिदना लंबी गे नाक ओय येतसु पक्का ड्रेन चनबियु हाइना मरिनब संगे पुनिंग चिंसिलकली नाकल अमरोमदा खुनसी खुंजा सिंगना हाना ट्राइबल डेवलपमेंट ब्लॉक की मखादा चंदल ब्लॉक की ओइना MGNRCA ST सर्टिफिकेट रेसिडेंशियल सर्टिफिकेट अमदी लाइरब सिंगे युम शानबा PMAYG+ फंगदुना लाकली अदुबु लाइबक थीबदी हारिबा लेंगा की खुदोंचाबसिंग असी फंगलक्तब चाही अनिरोम सुजलकले हिरमशिदा महिरोय अमदी लाइरबा प्रजा सिंगना थेंगनरिबा अवाबसे कोखनबा महिलेनबा अथॉरिटी ना थबक लखपियु हाइना लेंगा की पुनिंग चिंचिलकली लेबाक हाजिंदुना लेबसी गवर्नमेंट नसु अथुबा मतमदा यंसिनबिदुना मपुंग फाना प्रजासिंग असिगी अवाबसिंग असि कोकनलबा सेमजिंग सादिंबियु हाइबसिजो नलुकचबनी मसी हारगा Root Status and Challenges Haiba Hiramda Public Lecture on National Education Policy 2020 ki tharong masi College Development Council Manipur Senduna Vidya Bharti Archa Shiksha Sangathan ki Organizing Secretary KN Raghunandan Manipur University ki Vice Chancellor Professor N Lokendra Singh na athoiba mithulen oina saru yaduna Manipur University ki Auditorium Hall da pangthokre Manipur State Livelihood Mission Department of Rural Development and Panchayati Raj ki makhada semkiba Mangalaivi Village Level Federation BLF Utlaw Gram Panchayat ki Anishuba General Body Meeting cum Annual Foundation Day Mangalaivi BLF ki Utlawda Leiba Office ngasi pangthokre tharomduda Mangalaivi BLF ki President L Binasaki Secretary S Ranivala Utlaw Gram Panchayat Upapradhan L Ingocha Member TA Shurjit Amadi Block in Charge KSS Avijit na athiba mithunesin oina saru yaki tharomduda Mangalaivi BLF ki Masaluishang Salef Group singi member sing BLF samlamba matungda makhoida semitlon amadi masagi oina haithoi sing Thoibai helakpa mai pakpagi wari sing testimony sharing tauki rana Secretary Ranivalana BLF financial report pathoduna khangminaki tharomduda BLF members singna naki oiba jagoi ise kayasu utki Mangalaibi BLF ki President L Binasakina phongdokhibada BLF asigi members singna self group semduna BLF semlaba matungdagi masa masagi imung manungdasu semil onda chakatpat ahongba kaya lakle hingbagi thak hengat halle makha tana pukchal khoijal tinana thabak tawminase haiki Lengaki maheloi sang singda board na prescribe tawba lairik sing tamlaga lanai loi maheloi sang singdana mapaldagi pusilakpa lairik singsu yauna tamhaliba asina lengaki amadi lanai maheloi sang sing anigi marakta lairik tambagi mawong khenana ulakpasi MSF na hakchunna lawi haina Manipur Students Federation MSF ki President Sundar Khumana phongdokre ngasi kwakaitela leiba lup asegi mayai loi sangda pangthokiba pawi mfam amada wafam ase phongloduna Sundar Khumana makha tarduna hai mapalamdagi changlakpa lairik singda hena pukning changlakpana lamdamasi noma nomagi makha tarakli amadi mahiroi singna malemgi athoi ahen tanabagi khongjalda mai pakna thengnaba ngamnaba ahenba mahegi loksing takpi tambinaba matamga chunaba mahegi kanglon ama semdana lengang amadi lanaigi maheloi sing anigi marakta khetnaba lehendana common syllabus amagi khongthang lokhapinaba amadi iramdamgi oiba saru singdesu
Yokhatnaba Chakhat Hannabagi Wakalonda MSF na Hawkiba April Marida Imphal College Manipur University Yauna Tonga Tonga School gi Oza Amadi Mahiloi Shingpunna Miyoi Chahum Yankhairomna Saru Yaduna Mahiloi Shang Singda Tamniba Laik Singing Matangda Nomagi Oiba Kananabagi Tarom Ama Pangtoki Adumoinama Botna prescribe Taudaba Mapalam gi Laik Sing Tamlambadagi MSF na Fagatpa Amadi Lamdam Sigi Oiba Laik Sing Tamhanaba Kongtang Kaya Supakapa Laikre Aduba Hausi Angang Amana Laik Tamba Horakpadagi Hauna Mapalam gi Oiba Laik Sing Namduna Tamhanbana Laibak Maramdam Nushibagi Itil Adu Hantahale Iram Damasigi Oiba Laibak Lehawa Chunaba Syllabus Sembiragat Tamhanba Matau Tai National Curriculum Framework NCF ki matung inna Chada Kuntra Regional Context Tamnaba Lairabasu Mapalga Larik Sing Tamhanduna Lairivasi Laibak Tibani SCART na Matanga Chunaba Mahegi Kanglon Semduna Government Amadi Private Mahiluishang Anigi Marakta Ketnaba Lehendana Kaman Syllabus Amagi Kongtang Pakat Pinaba Hanadagi Takshinduna Lakre Masi Atubada Ingshimiduna Tabo Oina Pakapiu Hainasu Pongdoki Laiba Manipur ki Governor Ajay Kumar Bala Yauna Secretary of Education S Director of Education S Director of SCRT Chairman of Kosiam Loina na Bosiam ki Chairman da so aikoi kopi amamam hariba ware mari se yawba memorandum do aikoi pisan jakre masi athuba matam Listingani Shupna Amagi Aranba Census da Inform Oraga Manipur da delimitation Tauba Sukya Yaro Haina Joint Committee opposing delimitation exercise in Manipur Kangnai Pakna Fongdorli Kaisapata Laiba Ipsa Geluishang da Pangtokiba Pawim from Amada Committee Secretary Chairman Yumnam Dilip Nahai Handak Nauna Supreme Court na What how riba delimitation Lushina Batam Lakpa Yatangi Matung inna Solicitor General of India na Matam Kara PV na Bahaiza Badagi Chahi Asigi July Kumatai Fawagi Sangdokibani Zatagadaw riba delimitation Asi Disangani Shupna Amagi Census Report ta Inform Oraga Tawada Bamaramna Hariba Census Report Asi Aramba Kaya Yawbana Manipurgi Oina delimitation Pangtopada Achobo Mangzaba Ama Orgadawi Masi Yavangamloi Disangani Shupna Amada Tagiba Census Aluda Urkul Sanapati Amadi Chandal Subdivision Mapanda Satina abnormal Oiba Mawongda Mikok Hengat Lakpana Hariba report adu Chatnaba Yaroi Masi Semlokadabani Haina Lauduna Lakpani Lawada Natana Hiramasi Tangda Lup Manga Tarukna Lisangani Kunda High Court of Manipur da PIL Thaduna Lakibani Masigi Matung Amuk Lup Mayam Amana Amadi political parties Singnasu Lauduna Lakpagaluna Case Pal Taduna Lakpani Takiba PIL adu emit taroba matung Lisangani Shupna Amagi Census da Lairiba report Asi null and void Chatnaba Yaroi Haiduna Lisangani Kuntaruk Fauba delimitation Asi silent Oina Natraga Hall Tawuna Thamo Haina Right Takiba Laikrabani Supreme Court ki verdict na Maram Oiraga Lemhauriba Stat Manipur Yauna delimitation ki Thabak Lushinaba Harak Liba Asi Lisangani Shupna Amagi Census ki Aramba report Asi Aadhaar card link Tawduna Chatnaba Yaba Ama Oina Puthokpa Amadi Sadokpa Natrabadi Manipur limitation gi thabak ase yaba sungam ngamloi hanadagi hauna miyam na mateng pangbiduna lakliba dugumna akhang ahi singnasu committee asida mateng pangbiu committee asina mathau taraklabadi supreme ta thengna gani masida miyam na mateng pangbiu phongdokhi mangdiga dobo leibam singdo adu pulap one subsal laganda hairiba 2001 gi census sanaba yaroi masi hana sum thokadabani Masi kano tawrakanda koi Aadhaar card se link tawrakanda ada hairiba census se putho haiba 2001 gi census se asem putho kanda masi sanagadabani na adu ne hajer Thanga Kendra gi MLA Tongbram Ravindra Nangase Manipur gi Governor Ajay Kumar Bala ga unadana Kendra se isu ka yakhanakre Governor ga unaraba matung Governor Getta Permission ga unabada MLA Tongbram Ravindra na hai Kendra se gi manungda lairiba Sangai Ethnic Park Savada lengak na miyam dagi lokshin khiba grazing ground amadi lawfom ekar taret mukit lamgi alternative lampi gani Hai Kibadu Pitok Nabat Taksil Lambagaluna Kendra Sida Nationalist Bank Amasu Sabinaba Governor Ajay Kumar Balada Iramki Lunana Irang Namaram Oidana Lanjolakpa IDP Lisingama Jamli Marifutaret Kendra Sige Lairiba School Amadi Lekai Community Hall Singda Changla from Nodun Ahulishu Lady Maramasana IDP Singalena Ba Prefabricated House Sabinaba Mamangi Lengak Lady Ngay Takshin Duna Lakibadu Tabak Oina Ontok Lamdabagi matang dasu Governor da IDP sing lainaba prefabricated house sabinaba taksinlam ki haiki pawishing na hangba wahangi pakumpir na hai kaksengi SP Priyadarsini maha kiluina bi oirabasu government ge service ta laibana
ꯃꯍꯥꯛꯀꯤ ꯊꯕꯛꯀꯤ ꯄꯣꯁꯇꯤꯡꯒꯤ ꯃꯇꯥꯡꯗ ꯔꯥꯖꯅꯤꯇꯤꯒꯤ ꯆꯌꯦꯠꯅꯕ ꯀꯔꯤꯁꯨ ꯂꯩꯇꯦ ꯃꯍꯥꯛ ꯄꯕ꯭ꯂꯤꯛ ꯁꯔꯚꯦꯟ ꯑꯃ ꯑꯣꯏꯅ ꯃꯊꯧ ꯐꯖꯅ ꯄꯥꯡꯊꯣꯛꯄ ꯑꯣꯐꯤꯁꯔ ꯑꯃꯈꯛꯅꯤ ꯒꯚꯔꯟꯃꯦꯟꯠꯅ ꯄꯤꯔꯛꯄ ꯄꯣꯁꯇꯤꯡꯗ ꯑꯊꯤꯡꯕ ꯑꯃꯗꯤ ꯑꯌꯦꯠꯄ ꯀꯔꯤꯁꯨ ꯂꯩꯇꯦ ꯐꯣꯡꯗꯣꯛꯈꯤ Forwarded a letter to the consent issue also, and DCS forwarded a letter to the government also. I'm not telling them, I don't put the data in this way. I do so in the government high level of the issue. Kada, the Kasadi, I it's not to be like that. How do you continue to my doctor, the doctor, the CFO, BJP Manipur State के Minority Morcha के President Oriba Lilong Khong Manaidagi Askar Ali Makak Mayunggi Yum Ngarang Miyamna Amang Ata Thokalambada Natana Mai Thakre Hariba Thodo Asi Mahakna Wakaf Amendment Bill Hauzikna Ek on Kraba Sige Matangda Sagol Aduna Social Media da Fongdok Lubadagi Miyamna Hawduna Stakibani Haidi Hariba Ek Asige Mayokta Ngarang Manipur Lariba Maitei Pangal Singna Yaning Dawa Fongdok Pagaluna Ek Asi Chotna Bayaroi Rebuild Tawadabani Haina Akanba Kongjang Sangsing Kibani Kongjang Sangsing Linge Chorakta Mahakna Social Media da Hariba Ek Adubu Sagot Pagi Wafam Fongdok Lubadagi Khoisang Narba Miyamna Mahaki Yumda Lagtuna Amang Ata Adu Toon Lambani Thodo Adugi Matung Lilongda Curfew Thamjin Kibagaluna Mahaki Mayumda Staramliba Thawang Adugi Matangda Investigation Tataba Haukre Haidi Thodo Adugi Matangda Mahaki Hek Pokminaba Mayambana Fongdok Kibada Social Media da Askarna Wakaf Ek Matangda Wafam Thamlubadagi Khoisang Narba Miyam Mahaki Mayumda Laklaga Thugaibana Chingba Tatharakpada Mahakna Tauriba Aranba Adu Miyamda Lale Haijohange Matam Khara Pibiyu Yum Asidi Mai Thabiganu Haina Kayarak Haijarabasu Yamlaba Miyam Aduna Takide Hai Phongdoki Nakal Amaromda Hariba Thodo Adu Thokraba Matung Arang Numidang Askar Ali Masa Makna Social Media da Mahaki Wafam Adugi Damak Ngakpiyu Amadi Miyamgi Apamaduda Support Tawi Haina Sengdorakhibasu Leikrabani Cooking gas natraga domestic LPG cylinder gi mamal cylinder amada lupa yankai hengakrei Union Oil Minister Hardip Singh na Puri nangasi haikibada mamal hengatliba asti subsidized amadi general category customer ani makini KG list tara mari dasmik ani LPG amagi mamal ujalagi lupa Chamanga dagi Chamanga Yankaida Aduga Ujala Nataba Singina Lupa Janipan Sopna Ahumdagi Janipan Yankai Humdoida Hengatle Commercial LPG gas cylinder gidi Haukiba Chayolda Lupa Nifumatoi Hantakibani Commercial LPG gas cylinder asi restaurants hotels amasong ate commercial establishments singna Srijinabani Government na petrol amasong diesel the excise duty hengakre adumoy namak hengatliba asi consumers ngadi sokloi mashidi all marketing companies singna pugodabani excise duty asi petrol liter amada lupa tara humdoi amadi diesel liter amada na lupa tara hengatliba asi April Nepal hayengdagi chotnaba hawragani hari Pakistan के लौमी सिंगना अप्रैल 13 लेबाक सिंबा थुंगना कॉर्पोरेट फार्मिंग के मायोक्ता प्रोटेस्ट थगदौरी ग्रीन पाकिस्तान इनिशिएटिव GPI की मखादा कॉर्पोरेट फार्मिंग चोनबा हौक्रे टाउन के यादा लेबा पब्लिक सेक्टर फार्म सिंगदा अप्रैल 13 प्रोटेस्ट असि चिथगनी हारी पाकिस्तान की राबिती कमिटी अंजुमान मजारिन पंजाब हरी Zedoze Hat Committee Crofter Foundation Amadi Ate Singh Yauna Punna Famkiba meeting da Warep Asilo Kibani Protest Asigi Maru Aiba Pandam di Corporate Farming Mutatpa Amasong Mirol Kayadagi Lomi Singna Low Ujarak Laba Lavuk Sing Dagi Lomi Singbo Loktopa Yahandabani Hari Southern Punjab da Sariba Wato Oriba Canal Sing Public Sector Agricultural Land Sing Lomi Sing da Yentokpa Lausal Uriba Lomi Sing Dagi Toliba Lupa Million Kaya Komkat Naba Tokliba Notice Amasong Laurok Tamatamda Gehugi Mamal Kezi Nifuda Pakistani Rupees Listing Marida Lainaba Lip Liba Mamal Pum Namak Asibisu Lomi Singna Ben Tawani Hari School Games Federation of India gi meeng makhada Department of Youth Affairs and Sports Government of Manipur na senduna ngasidagi hauduna tha sige komathai fawba stagadaba Humfunipala Shuba National School Games Championship 2024-2025 ngasi Youth Affairs and Sports Department Government of Manipur gi Secretary N Pravinna Kuman Lampak Sports Complex ke main stadium da haudokre Championship haudopagi tharomadu da IAS ke Director Dr. Mayeng Bombeto Donacharya Awardee L Ivom Cha Amadi 68th National School Games Championship ki Observer
Kamalendu Silna Athoiba Mitung Lensing Oina Saruk Yakibaga Lunana India ge tongan tongan mafam singdagi lakpa sanaroi singna masters utki Lunana championship asi maru aina discipline mari da changdam nagani discipline mari adudi under 14 amadi under 19 gi nupi macha amasung nupa macha singi oiba thangta under 19 gi nupi macha amadi nupa macha singi football under 17 amasung under 19 gi nupi macha amadi nupa macha gi sekwatar ko galunana under 17 gi nupa macha amadi nupi macha weightlifting ni hari Humfu Nipalak Shuba National School Game Championship 2024-25 haudu pagi tharom aduga mailina Yaspi Director Dr. Mayeng Bambeto na pangdorokpada chahi ani hena Manipur da thokliba irang asi khara intharakpagi mami ama lakpasina game asi pangthokpada amadi India gi mafam kaya game asibu yengba lakpa miyosingna lamdam asida thokliba irang asi loisinduna mahausagum tangdu leitaba lamdam ama oibadesu mateng pangba oiragani loinana Youth Affairs and Sports Department na senduna pangthokadawriba Humfu Nipalak Shuba National School Games Championship asi discipline mari da phase ani thokna pangthokani ahanba phase ki oina weightlifting amadi thangtagi masana sing pangthokani amadi ani shuba phase da football amadi sepata krumagi masana sing asi pangthokani masana mari asida India gi state kunipan gi lakpa sanaroi singna athoi ayen tanagani haina su phongdoki Aroibada maroiba pau amoka na pizari Healthy Beginnings, Hopeful Futures Haiba Hiramda World Health Day 2025 Tharong Pangthokre. Agriculture for Livelihood Development Haiba Hiramda Numit Humista Gadaba Brainstorming Workshop Ngasidagi Haudokre. LPG Saktong Gas Petrol Amadi Diesel Gi Mamal Hengatkre. Loyana Humfu Nipalak Shuba National School Game Championship 2024 ngasi haudokre. Matang asada imes palom sanung sabalay shunjari mi eng tabiri besingbu amukan na kurumjari.